Numidang wairamgi matamni saramba kalangi nuksa masu potharagi haibagi matagum nungjuk maikei pangleri liri sitliba namiba magi sahumna daibang miyoiba kayabu mikuk kharadang oirabasu makalam halingai tanja aduda lembi makutta kaw ama paiduna mayum yogadoriba lambiduda lai mahana nokmi tawraga laglibadu moigi yumlonaba radena yumgi thongnawgi pardadu kitang chingthoklaga machanupi aniga yengli radena hari corona gi asukan khrabaka sida nupauna chaluri malene pung manga tar halaibani ne nupaduna chenbiyu yaramuyi chambina kanana bo pubidoino phazarabanina mangakse thekatana sakta siga nupare ki koiraga mana bengondagi kari henge chanchanna hende ichena sathini heli phazaba ti thongbisibu makoina ngangnari badu tadraba maksu thongnawdagi makoini yengli haibadu lembisu khangladuna ho uzare lona yengdrasu phongna yengo hingsabisa somda ahumdu khangprek khangi pardadu kitang haidoklaga chambina haima hingchabi aidi uburude nangoire de chatluiro achapot ka yampura pamaliko lembina pure e chasila o asi haram laga lembi mayumda changkhri radena lahoi bema achapot charusi punna jasi ahumdu lembi hoiramda loina lai lembi phidu prap honglaga lembina ima babaga tamo chauga halakrabo leimana halaktri nangko pungsi yengo aina somda pakhatpana yadre chela doirana lembina ho achapot ngai bada thengiba aibo ngawbiro corona manungsida kedo chendoino mi chawnu hongdosibo leimana nafiga do tongana thamo iru hana luru ko chalo positive oiba mina noma kangdana hingala iba noina pana sasina chatkibasina ima no mangka phulamge steam tongnaba gangnari ngai tanjaduda radi hoisu changai radena ho charasila o laimana haima asigi yauzani kangusina amu hourabra lembina ho lumaga yenglerame la othorasi mayamdu punna kamarumduda family radena aikhoi lembi hoidi masang matau phajabanina achapot kasina purakibasina lembina ho nachanu pi chambi gi purakpadadi noina mamcha lon chawko khangjare chambina is ibema aikhoi di tv na baga leijade ko hausikan pakhang singsa figure tabi pame aikhoi dadi paisa thadaning diye handaki lockdown manungsida ai jumba chong horodoini chanchanna CDM hawimi asuk yambasibu kana pira inoba dhara kesla dhapa class kira limbi noklaga ho moigi natiye aikhoi gi real hero kamcha gini chambina nang hosi pho kamcha khangnaribo lembina khangnadradi kaino asukuina nungsinaraga saurasu kuina sawba ngamde khangaba ataidi time pass ngaktani leimana haima nangdi hana iru mai thajaramgadra khallaga punna chapu chale ramene noibu corona pulap nadana siba tarini radena ichema kaide corona noda aikhoi noi changraba sinatana kanada su chatte na aikhoi de akiba mina hena nai haibani ko leimana ho akhoigi nupauna rubise asina pula amadi noi pulap nani haibani ne radena kaishu toroise yam hina khanjiluno ngasi di chak thongaroi aikhoi pukka thalli chanchalna yam hawimi aisu chaklamdre lembina adudi ayam taluru khigi ko chambina luzawro aikhoi su chathobani na chatlage mama macha singdu hawalaga pulak thokre radena
ꯕꯦꯃꯥ ꯅꯪꯗꯤ ꯆꯥꯛ ꯆꯥꯅꯤꯡꯉꯤꯕ ꯆꯝꯕꯤꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯇꯣꯛꯑꯁꯦ ꯑꯩꯉꯣꯟꯗ ꯊꯣꯡꯉꯨ ꯍꯥꯏꯔꯛꯑꯅꯤ ꯆꯥꯅꯤꯡꯉꯗꯤ ꯊꯣꯡꯉꯨ ꯍꯥꯏꯗ꯭ꯔꯗꯤ ꯍꯩ ꯁꯤꯡꯉꯨꯀꯣ ꯅꯣꯏ ꯑꯅꯤ ꯄꯪꯒꯅꯨ ꯃꯥꯒꯤ ꯀꯥꯝꯆꯥ ꯍꯩꯗꯨ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒꯤꯅꯤ ꯃꯥꯅ ꯅꯞꯇꯅ ꯂꯩꯔꯤꯁꯦ ꯃꯤꯒꯤ ꯃꯆꯥꯗꯤ ꯁꯤꯡꯗ꯭ꯔꯥ ꯆꯝꯕꯤꯅ ꯍꯣ ꯑꯩꯈꯣꯏꯒꯤꯁꯨ ꯙꯝꯆꯥ ꯂꯩꯖꯩꯌꯦ ꯃꯤ MCS ꯑꯣꯏꯅꯦꯅ ꯀꯣꯆꯤꯡ ꯇꯧꯕ ꯗꯦꯜꯂꯤꯗ ꯆꯠꯈꯤꯕꯗꯣ ꯂꯥꯛꯑꯒ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯍꯟꯗꯣꯏꯅꯤ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯇꯨꯡꯅꯤ ꯂꯩꯃꯅ ꯍꯩ ꯕꯦꯃꯥ ꯅꯪ ꯁ꯭ꯇꯤꯝ ꯇꯧꯕ ꯂꯣꯏꯔꯕ ꯅꯃꯨꯡꯅ ꯉꯔꯥꯡ ꯁꯦꯠꯂꯨꯕ ꯐꯤꯔꯣꯜꯁꯤꯡꯁꯦ ꯑꯝꯇ ꯁꯨꯗꯣꯛꯆꯣ ꯃꯥꯛꯁꯀꯗꯣ ꯐꯖꯅ ꯎꯞꯄꯨ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯎꯄꯨꯗꯒꯤ ꯒ꯭ꯂꯣꯚꯁ 2ꯇ ꯂꯧꯊꯣꯛꯑꯝꯃꯣ ꯍꯣꯏ ꯍꯣꯏ ꯁꯣꯝꯗ ꯔꯥꯙꯦꯒꯤ ꯏꯃꯨꯡꯗ ꯆꯝꯕꯤꯅ ꯏꯃꯥ ꯀꯩꯅꯣꯕ ꯑꯩ ꯈꯅꯥꯎꯁꯦ ꯅꯥꯕꯗ ꯌꯥꯗ꯭ꯔꯦꯃꯤ ꯂꯩꯀꯥꯏꯒꯤ ꯇꯦꯁ ꯇꯧꯅꯤ ꯍꯥꯏꯁꯦ ꯀꯣꯔꯣꯅꯥ ꯑꯃꯨꯛ ꯅꯥꯔꯝꯗꯅꯀꯣ ꯔꯥꯙꯦꯅ ꯑꯩꯁꯨꯅꯦ ꯏꯁꯥꯁꯦ ꯑꯃꯨꯛ ꯁꯥ ꯑꯃꯨꯛ ꯏꯪ ꯇꯧꯔꯤꯕꯅꯤ ꯀꯔꯥꯏꯗꯩ ꯀꯣꯔꯣꯅꯥ ꯅꯥꯗꯣꯏꯅꯣ ꯀꯦꯝꯇ ꯆꯠꯊꯣꯛꯄꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯆꯪꯂꯤꯕꯨ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯃꯉꯥꯏ ꯆꯟꯆꯜꯅ ꯃꯣꯏ ꯏꯃꯨꯡꯗꯤ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯈꯪꯗꯦꯃꯤ ꯑꯩꯁꯨ ꯗꯥꯏꯔꯤꯌꯥ ꯇꯧꯔꯤꯕꯅꯤ ꯉꯔꯥꯡꯗꯒꯤ ꯆꯝꯕꯤꯅ ꯍꯣꯏꯗ ꯃꯣꯏ ꯏꯃꯨꯡ ꯅꯥꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯅꯥꯔꯣꯏꯅ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯕꯒꯤ ꯂꯣꯛ ꯂꯣꯏ ꯊꯨꯡꯅꯕ ꯃꯇꯝꯁꯤꯗꯕꯣ ꯀ꯭ꯂꯕꯇ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝ ꯇꯦꯁ ꯇꯧꯔꯕ ꯇꯨꯡꯗ ꯔꯥꯙꯦ ꯍꯣꯏꯒꯤ ꯏꯃꯨꯡꯗꯨ ꯄꯨꯟꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯈꯤ ꯑꯗꯨꯒ ꯂꯩꯃ ꯍꯣꯏꯒꯤ ꯌꯨꯝꯗꯤ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯇꯨꯅ ꯔꯥꯙꯦ ꯍꯣꯏꯁꯨ ꯀꯣꯚꯤꯗ ꯁꯦꯟꯇꯔꯗ ꯄꯨꯈ꯭ꯔꯦ ꯂꯩꯃꯅ ꯀꯂꯛꯇꯨꯝ ꯄꯦꯜꯂꯤ ꯅꯍꯥꯅꯤꯌꯦ ꯃꯥꯛꯁꯤꯅ ꯎꯞꯄꯣꯏ ꯎꯞꯇꯕꯩ ꯇꯧꯔꯒ ꯂꯩꯕꯅꯤ ꯃꯤꯋꯥ ꯉꯥꯡꯅꯕꯅ ꯀꯜꯂꯤꯕ ꯍꯩ ꯂꯦꯝꯕꯤ ꯁ꯭ꯇꯤꯝ ꯇꯧꯅꯕ ꯅꯣꯡꯃꯥꯡꯈꯥꯗꯣ ꯍꯦꯛꯎꯆꯣ ꯈꯔ ꯃꯃꯥꯗꯨ ꯅꯍꯥꯟꯁꯨ ꯆꯪꯉꯛꯑꯝꯕꯅꯤ ꯑꯩꯅꯕꯨꯗꯤ ꯃꯥ ꯆꯠꯈꯤꯕꯒꯅꯦ ꯁꯦꯅꯤꯇꯥꯏꯖꯔ ꯂꯣꯏꯅ ꯀꯥꯞꯊꯣꯛꯄꯅꯤ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯀꯤꯕꯨ ꯀꯤꯔꯛꯏ ꯑꯃꯨꯛ ꯀꯣꯟꯅ ꯅꯥꯔꯛꯇꯅ ꯂꯩꯃꯅ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯆꯦꯛꯁꯤꯜꯂꯤꯕꯁꯤꯗꯤ ꯃꯄꯥꯟꯗ ꯁꯦꯠꯂꯨꯕ ꯐꯤꯔꯣꯜ ꯅꯨꯡꯇꯤꯒꯤ ꯁꯨꯔꯤ ꯁ꯭ꯇꯤꯝ ꯇꯧꯔꯤ ꯍꯦꯟ ꯋꯥꯁ ꯇꯧꯔꯤ ꯁꯦꯅꯤꯇꯥꯏꯖꯁꯨ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯅ ꯅꯥꯔꯤꯕꯁꯤꯡꯁꯦ ꯊꯧꯑꯣꯏꯗꯕ ꯈꯨꯠ ꯍꯥꯝꯅꯤ ꯈꯪꯗꯕ ꯃꯄꯥꯟꯗ ꯁꯦꯠꯂꯨꯕ ꯐꯤꯔꯣꯜ ꯏꯃꯨꯡꯗꯁꯨ ꯑꯗꯨꯝ ꯁꯦꯠꯆꯤꯟꯕ ꯁꯨꯗꯣꯛꯇꯕ ꯀꯣꯔꯣꯅꯥꯁꯦ ꯑꯩꯈꯣꯏꯗ ꯆꯪꯂꯁꯨꯅꯦ 24 ꯑꯋꯥꯔꯁꯀꯤ ꯏꯟꯀ꯭ꯌꯨꯕꯦꯁꯟ ꯄꯦꯔꯦꯠꯁꯤꯗꯅꯦ ꯂꯥꯏꯅ ꯍꯥꯠꯄ ꯉꯝꯂꯤꯕꯅꯤ ꯁ꯭ꯇꯤꯝ ꯇꯧꯕꯤꯔꯕ ꯏꯁꯤꯡ ꯑꯁꯥꯕ ꯊꯛꯄꯤꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯁꯤꯗ ꯌꯧꯗ꯭ꯔꯤꯉꯩꯗ ꯁꯤꯗꯧꯔꯤꯕꯅꯤꯅꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯊꯧꯑꯣꯏꯗꯕꯁꯤꯡꯁꯤꯅꯤ ꯅꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗꯁꯨ ꯚꯦꯛꯁꯤꯟ ꯌꯧꯔꯛꯑꯅꯤ ꯍꯥꯏꯕꯅꯤ ꯃꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤꯅꯦ ꯂꯣꯏꯅ ꯀꯥꯞꯊꯣꯛꯇꯕ ꯌꯥꯗꯦꯀꯣ ꯑꯗꯨ ꯏꯃꯥ ꯚꯦꯛꯁꯤꯟ ꯀꯥꯞꯄꯗ ꯃꯤꯁꯤ ꯚꯦꯛꯁꯤꯟꯁꯦ ꯀꯥꯟꯅꯗꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗꯤ ꯇꯣꯛꯉꯥ ꯉꯥꯛꯇꯅꯤꯅꯦ ꯍꯤꯗꯥꯛꯇ ꯑꯦꯂꯔꯖꯤ ꯂꯩꯕ ꯃꯤꯈꯩꯗꯤ ꯀꯥꯞꯄ ꯌꯥꯗꯦ ꯍꯥꯏꯅꯕꯅꯤ ꯏꯁꯥꯅ ꯀꯟꯅ ꯅꯥꯔꯤꯉꯩ ꯀꯥꯞꯄ ꯌꯥꯗꯦ ꯏꯁꯥꯅ ꯈꯪꯗꯅ ꯀꯥꯞꯄꯨꯕꯁꯤꯡꯗꯨꯅꯤ ꯑꯃ ꯑꯅꯤ ꯁꯤꯖꯕꯒꯤ ꯋꯥꯅꯤ ꯗꯣꯛꯇꯔ ꯅꯔꯁ ꯄꯨꯝꯕ ꯂꯣꯏꯅ ꯚꯦꯛꯁꯤꯟ ꯀꯥꯞꯂꯕꯅꯤ ꯑꯩꯈꯣꯏꯕꯨ ꯀꯟꯗꯧꯔꯤꯕ ꯃꯣꯏꯅ ꯂꯣꯏꯅ ꯀꯥꯞꯂꯒ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯒꯤ ꯀꯤꯗꯣꯏꯅꯣ ꯑꯉꯥꯎꯕꯤ ꯍꯣꯏꯅꯦ ꯆꯨꯝꯃꯦ ꯑꯗꯨꯗꯤ ꯚꯦꯛꯁꯤꯟꯁꯦ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯁꯨ ꯀꯥꯞꯍꯧꯗ ꯌꯥꯗ꯭ꯔꯦ ꯁꯣꯝꯗ ꯁꯦꯟꯇꯔꯗꯅꯤ ꯔꯥꯙꯦꯅ ꯑꯩꯈꯣꯏꯁꯤꯕꯨ ꯀꯣꯔꯣꯅꯥ ꯅꯥꯗꯅ ꯁꯤꯗꯧꯔꯕ ꯖꯥꯠꯂꯅꯦ ꯆꯝꯕꯤꯅ ꯁꯤꯔꯣꯏꯍꯦ ꯃꯣꯏꯅ ꯄꯤꯔꯛꯏꯕ ꯍꯤꯗꯥꯛꯁꯤꯡꯁꯦ ꯆꯥꯔꯒ ꯑꯗꯨꯝ ꯂꯣꯏꯅ ꯐꯩ ꯍꯥꯏꯌꯦ ꯂꯩꯔꯤꯁꯤꯡꯁꯤꯅ ꯃꯣꯏꯒ ꯐꯃꯨꯡ ꯊꯪꯅꯕ ꯅꯨꯄꯤꯗꯨꯅ ꯏꯆꯦ ꯀꯩꯝꯇ ꯇꯧꯗꯕꯅꯤ ꯏꯁꯥꯒꯤ ꯂꯩꯅꯥ ꯂꯩꯇ꯭ꯔꯗꯤ ꯃꯣꯏꯅ ꯄꯤꯔꯛꯏꯕ ꯍꯤꯗꯥꯛꯁꯤꯡꯁꯤꯅꯅꯦ ꯐꯔꯒ ꯍꯟꯕ ꯉꯥꯛꯇꯅꯤ ꯁ꯭ꯇꯤꯝꯗꯤ ꯇꯣꯏꯅ ꯇꯧꯕꯤꯔꯣ ꯈꯨꯠꯁꯨ ꯇꯣꯏꯅ ꯍꯥꯝꯕꯤꯔꯣ ꯑꯗꯣ ꯏꯆꯦ ꯍꯣꯏꯕꯨ ꯀꯥꯏꯗꯩ ꯀꯃꯥꯏꯅ ꯅꯥꯔꯛꯏꯅꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯅꯨꯄꯥꯅ ꯆꯥꯛ ꯆꯥꯅꯕ ꯆꯠꯂꯨꯕꯗꯒꯤ ꯄꯨꯁꯤꯟꯕꯤꯔꯛꯑꯦ ꯈꯪꯗꯦꯗꯤ ꯏꯕꯦꯝꯃ ꯀꯗꯥꯏꯗꯒꯤ ꯅꯥꯔꯛꯏꯅꯣ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯑꯦꯅꯦꯃꯤ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯄꯨꯟꯅ ꯑꯆꯥꯄꯣꯠ ꯆꯥꯔꯨꯕꯅꯤ ꯑꯗꯨꯗꯩꯔ ꯀꯩꯅꯣ ꯑꯗꯣ ꯃꯣꯏꯗꯤ ꯅꯥꯗꯦꯅꯦ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯌꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯍꯣꯏ ꯆꯥꯛ ꯆꯥꯅꯔꯨꯕꯁꯤꯡꯗꯣ ꯂꯣꯏꯅ ꯅꯥꯕ ꯅꯠꯇꯦ ꯃꯣꯏ 3 ꯈꯛꯇꯅꯤ ꯅꯥꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯑꯗꯣ ꯅꯣꯏꯗꯤ ꯈꯨꯠ ꯇꯣꯏꯅ ꯍꯥꯝꯕ ꯃꯥꯛꯁ ꯎꯞꯄ ꯁ꯭ꯇꯤꯝ ꯇꯧꯕ ꯍꯥꯏꯗꯨ ꯐꯖꯅ ꯇꯧꯔꯝꯃꯔꯣꯏꯅꯦ ꯑꯩꯈꯣꯏꯁꯨ ꯀꯌꯥ ꯊꯧꯁꯥꯔꯨꯗꯕꯗꯒꯤ ꯊꯣꯛꯏꯕꯅꯤ ꯑꯗꯨꯕꯨ ꯃꯇꯨꯡꯗꯤ ꯆꯦꯛꯁꯤꯜꯂꯒꯦ ꯔꯥꯙꯦ ꯃꯆꯥꯁꯤꯡꯗ ꯌꯦꯡꯉꯤ ꯍꯣꯏꯅꯦ ꯃꯗꯨꯃꯗꯤ ꯑꯩꯈꯣꯏꯁꯨ ꯀꯌꯥ ꯅꯤꯡꯊꯤꯖꯅ ꯇꯧꯔꯨꯗ꯭ꯔꯦ ꯑꯁ ꯑꯩꯗꯤ ꯄꯦꯟꯈꯤꯗ꯭ꯔꯦꯗꯀꯣ
ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯅꯤꯡꯂꯨꯕꯒꯤ ꯍꯩ ꯅꯣꯏ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯗꯅꯦ ꯆꯪꯕ ꯌꯥꯔꯣꯏ ꯃꯣꯏꯅ ꯅꯥꯍꯟꯕꯅꯤ ꯑꯩꯁꯨꯅꯦ ꯁꯨꯛꯆꯪ ꯍꯦꯛ ꯆꯪꯖꯔꯣꯏ ꯈꯔ ꯃꯥꯛꯁꯇꯨ ꯄꯤꯔꯛꯑꯣ ꯑꯩ ꯃꯥꯛꯁ ꯑꯅꯤ ꯎꯞꯀꯦ ꯑꯩꯅꯦ ꯉꯁꯤꯗꯒꯤ ꯆꯦꯛꯁꯤꯜꯂꯒꯦ ꯕꯦꯃꯥ ꯅꯣꯏꯁꯨ ꯃꯥꯛꯁꯇꯣ ꯑꯅꯤ ꯎꯞꯄꯨ